ngasi numida wairam phongkiba tongwan manipuri sifongsinga masum thokiba thakdo wathoksingdagi maruebi ipausing miyamna thamjagi anbada Moregi Loksau area da Assam Rifles na Koki volunteers singi training topham camp thugaiba loidana khulai kya fagale border town more da ngak senbigi thabok tawriba Assam Rifles na satharakpa khongjangi sargoma oina haukiba March taraga taret ki ayuk pung mangarom taba matamda akakna pa paw ma phangmadagi Moregi Loksau to del mea da operation sathaba matamda Koki militant singi oigani haina thajaba camp ama lairambadigi thugaiduna mangan khreari Makatana Assam Rifles na numidasigi numijung bapung taragani thui makai taba matamna hairiba Loksau area ki mafam singa duda koisin duna thibu humbigi thabuk sataki Madura kokila labu singa nongmai kapam haibadi firing range amadi training topham oina sizinaba mafam khara thenaki mafam aduda wana matam kharagi oina lefam jafam singba sem duna leramba thenaki hairiba mafam adu Assam Rifles ki kangbuna thugai duna mangan ke hari Paushin hai hariba mafam adu BSF volunteers sing na makhoi game oina sizinaba mafamni mafam adu tha kya gi mamang gi BSF volunteers sing na training tawduna leirakpani haibasu khamangki Assam Rifles ki kangbuna mafam adu leiramba structure sing amadi bunker sing ju thugai duna mangan ki hari mafam adu gi 40mm gi unserviceable grenade launcher ama local made improvised grenade launcher ani pompi mari Local bomb taruk una saba dami nong mai kunamadi IED mari recover tabu ngam khiyari phagalaba khulai singadu more police station na March taraga treta khusinaki pagaloina police na FIR number 108 clause 3 2024 more PS under section 25 1C arm act and 3/4 explosive sub a ki makhar case ma register tawri hairen su paus ta palakli atopa paumana Congress ki merep oigadoriba athar ki election ga mari lainana mi pham pangthoklingai da sakhangnabu singna nungmai kapsilakle laklibe April taraga mapanama sum April kun ga tarukta tangkak ani thona pangthokadoriba taraga nipan suba Lok Sabha mikhal gi Outer Manipur Parliamentary Constituency gi Congress ki merep oina mikhal thengnagadoriba Alfred Kangam athar gi mikhal ga mari lainana Urkhul district ki manungsanna toinem beles tanga sinungthil pung amarom taba matan mi pham pangthoklingai da NSCN-IM ni singnaba singna nomai kapsilakre hari nomai kapsin duna attack torakhiba sida Urkhul district police amadi BSF ki apunba kangbu ga NSCN-IM ni singnaba singa khuthoknakre thawdo adur aso apan amata yaukhiba leiti hari panmai abadi ngarangsu kangam athar gi mikhal ga mari lainana Urkhul district ki TK Woodlands Resort Miyam gi oiba mifam pangthoklingai da sakhangdaba khulai pai bisingna nongmai kapsilakpi gi thawdo amasu thokhiba leikrabani hanesu paus ta palakli atopa paumana CM Biren gi official website suspend thamkhre tha asigi taraga tarukte Election Commission of India ECI na taraga nipan suba Lok Sabha gi election pangthoknaba sidul laukthokhiba ga loidana khudakta gi sanaba hokhiba election gi model code of conduct kanaki wangmada thabak tawgi damak Manipur gi Chief Minister official website matam kharagi oina suspend takre pausi gi matu ina Chief Minister official website www.cm.manipur.gov.in asi model code of conduct thugai gi dam Election Commission of India ECI na matam kharagi oina suspend taukibani hari masina maram oraga website asida kanagumana sangma matamda asangba masugi background oiduna the website is temporarily suspended in complaints of the model's code of conduct for the upcoming Lok Sabha election 2024 haiba OAC uba phangli hairin su pausida spali atopa paumana social media da irang thokpa yaba wapam kya ngang saktuna thagaluba miyoema police na fare hausik Manipur kanglup ani gi oiba lan ama thoktuna yamna tangdu leitaba Manipur ama oiba ngamdana leidingai sera asida social media da irang thokpa yaba madi leibaki lusingba ma gi ming Walaga karem kathai na dun wangang luba miyo ama Imphal police ki team amana fogalaba matungda numit mangani police custody de remand lakthakre hari police na fogalaba miyo asi hairok part 2 dagi moirang them tom sana se yang khagi nitu apok palai khidraba em tombi yai ma khawi miyo asina social media da leba ki lusingba ama gi ming pallaga yamna karem kathai na bomong do wai kya ngang sakpagi video footage do thagalakhibani video footage asi social media da thagalakpa thengnabadigi miyo asi Imphal police ki team amana cyber crime police ka loinana ngarang fakhi aduga ngarang mak Imphal gi CGM court puthoklaba matungda numit mangani police custody nima lauthakre hairi amarom nana Naurem thong leisram laikai da yum ama tumna maina sakre
खोलेम लेकाई जूनियर हाई स्कूल की प्रिंसिपल इंचार्ज ओइन लेरम लेखिद्रब लेश्रम दिनेश की नौरेम थोंग लेश्रम लेरक DC रोड लेबा जिंगना कुपा उगी युम अमंगसी मैन तुमना साख्रे थाउदोसिंग से अयुक पुंग 13:40 तरक्प मतमदा थोकिबनी थाउदोसी इलेक्ट्रिक शॉर्ट सर्किट की हौब ओइरम याई पनारी लोइदना थाउदो थोकफमदा फायर सर्विस की टीम लाक्तुना मै कन्नब होनखी अदुबो मंगजौनना मैहौ फना मै साखिबदगी युम अदुरी तुमना साख्रे थांगनब युमसिंगदा मै संदोरकदबा अदु फायर सर्विसना matang sana kalhoba ngamki thaudo aduda mi asu apan gi paudi leiti adubu yum adudi tumna sakre thaudo adu ubadagi yumbu oiribi leikhidraba dinesh ki nupi leishram ongbi sandirani wan tharakpadigi first aid piki haidi yumbu oiribi leishram sandirani na phongdorakibada mai sakpa aduda mahaki leikhidraba mapuroibigi pension phangbigi sanpam lupa lakh taraga mangarom henbasu yaukre loinana imung aduda leiriba polam sing pungtum tumna mai sakpadi yaukre amaromda mai sakpagi pausi hek phangbaga light minded group LMG manipur gi kangbu si nungthul pung ahum taba matamda mafam adura satuna LMG gi mekaidegi lupa lising tara mating pangkre amaromdana thamna pokpida coming operation satakre mayang imphal dana paramilitary force thamba yaroi haina khongjang sangsinkhre security force ki kangbuna sangsilakpa khongjang gi saruk ama oina ngasi moirang police station konba bisnupur district ki thamna pokpi mamang lekai ward number 4 kaifa road ki akoiba maphamna coming operation satakre ngase yopung mari degi pung mapan ga minute kun phawbana moirang police ki kangbu amari commando gi kangbu operation satakhi operation adu da yumthong mart furom da sangjang duna yum sing adu da leiba miyoi sanirom amamam to oina masa khangdok gi thabak satakhi mi phami pundi yauki beleiti haidi amarom da moyang imphal police station gi manung sana moyang imphal telecom office ta central paramilitary forcing thamnaba honarakpagi thawong mu yaning da phungdok tu nanga se ayuk pung tareka minini furom taba matamda maike adongi miyamna khongjang sangsinkhre masing yamlaba moyang imphal gi nupi singna moyang imphal telecom gate thomjelaktuna mafam adura paramilitary force thamba yaro heba kholauk singlakhi khongjang adura saruk yakhibi maira paibi mana phongdokhibada mayang imphal telecom da central paramilitary forces thamna bohonaribas yapangamloi mari leinaba singda hangma matamda bot kini haina khungki bot tawgadabadi matam yamna wali lengana lakholakliba khongthang asi misam praja singbu ot naiba aronba khongthang lokhatpa mali haina phongdokhi atopa paw madana chief justice ka governor ku unakhre haujik lamdam asida thokliba irang asi loisinduna mausagi punsida hanjinma ngamnaba amadi tungan ba relief camp singna sangjapam lauduna leiriba miyoi singi mathok taba polam sing mapung phana phanganabagi matangda manipur high court ki chief justice sidat Shridulna lusingmu tim amana ngarang manipur gi governor ga rasbona unaduna warisanakre warisanabadu the high court of manipur justice a bimol singha justice a goneshwar sharma su yauki loinana city convention center tha sigi kungomdu pangthok kodri high court of manipur gi taramatoi suba anniversary da manipur gi governor su sarugya binaba invitation khusinaki hari amaromdana pendri bani haidun hekta bomb thamjingani haibigi thabak tokpiro KMWO Kanglipa apunbagi saktam kaibi yaroi tungi yumbu rel kansi haiba panamda leiba KMWO Kanglipa na ngarang Federation of Civil Society Organization Fox ki president thoidingjam manihar gi yumda sakangdaba singna bom thamjilambagi thawong akan mamong yaningde kanagomba Fox tu yaningdaba leiraba su ningthina unaraga pau phawdoknabiyo pendribani haidun miyam gi thabak toriba miyo amagi yumda hekta bom thamjingani haibigi wakhalonasi tokpiro thawong asi miyam gi thabak toriba CSO singi lusingba singda aki tujungwa pohanabigi maram ama oirakli kanglup furup khaidana Fox nanga si fawada miyam gi yefana thabak tawduna lakli haina Kangleipak Minority Welfare Organization Manipur gi sirol aman haidi Siolasin hai Imphal East ki kwangba khetri laikai usekon rota leiba thoidingja manharasi ireibak iramdam amadi mitai khunai gi thabak thoram kya da thaudang yaduna lakliba mis amani saili sangsina Kangleipak asigi yefanabata honaduna lakliba masagi oizaba thidaba miyam gi thabak toriba mis amagi yumda bom thamjinduna kian khangan ba haibasi yaningde karigumba manihar yaningdaba kya leirabasu ningthina phaminaraga wari sanaraga woroisin purakpa yai karigumba ama yaningdi haiduna hana wamang yatpagi mahutta bom hekta thamjinduna kian khanganbagi thawong matungda tawhoningde ngasi phawbara force ki president manihana kanagumba amagi mayukta
Seran turan tabak tauba laikidabara khali laisu leiramroi ma ngasi phawbada masagi oijaba kya thadokuna miyam angama mating pangduna lakli pamisangni manihar gi yumda bom thamjinduna kian khangaliba si nongthakta tin sikalaga isagi imaida taboina thokle matungda asiguma thawong amuhana tawbigano nakala moromda kanglipak asigi yaifana bahonariba CSO amadi students organization singi lusingba singi yumda natraga atamnana aki tujungba pawangani haibigi wokhal thadok minasi Koki theories na akan malan sa tharingai tala sida aikhoi masel nuksi sanana punsinabigi mahuta I masel hatokna ba kian khanganduna leirabadi yekna bana khudong sa badlau khigani asigumba yekna bana khudong sa badlau khina ba aikhoi masel punsinaduna amat oina leminarasi organization asina miyam ki tamak tawri ba thabak thong kaya sida kanglai pa sida leiriba miyam na support tawbina ba miyam gi pungning singsilakli KMW o kanglai pa haiba organization Nakal naina thabak tawba lup nati kanglai pak amadi tungi mirol gi yaifana ba hona jariba lup amakhangni hona riba sida kanglai sa puna mona support tawbi haidi atopa pawmana laumi semi singna mikhal ga mari lainaba thabak thoram amatada saru yagumsi Irabot Foundation Manipur mamang saigi me ahumdagi Manipura tholakliba irang asina maram oiroduna lamdam sigi miyamda mapung oina laumi semi singda hiram kya da awaba kya ngasi maksu mayoknari Maram asina awaba singa si koktriba phawbot laumi sinmi khudimangna lakadoriba Lok Sabha mikhal asiga mari lainaba miyamgi mifam rally amasu mikhal ga mari lainaba campaigner na singba amata saruk yaba support tawbna singba tawgum si haina Irabot Foundation Manipur gi maikedi ga appeal tarakli foundation asina sinduna ngasi Imphal gi Major Khulda leiba Manipur Press Cup ta pangthokiba pawgi mipma mada lup asigi president case gopen hai Manipura haujik leiriba tha tarama thuram surab irang sina maram oiduna laumi sinmi singda hiram kya awaba awat pa kya mayuk nabigi matakta sakhu mai mutpegi phibam da leiri irang sida awaba tariba laumi sinmi singda agriculture department gi maike digi compensation gi sanpam piba haubadi laikre adubo horticulture sericulture fishery amasum veterinary department singma kya sigi oinadi compensation piba haikrabasu pibidana leiri Mari lainaba loisang singna piba yaba mathau taba compensation laumi sinmi singna pitokpiu haukiba sa ikrada covid laiset laikiba dugi hek matungda irang asi amuk lakhiba sina laumi sinmi singi awaba si asoba special package laktrabadi kok pangamlaroi maram asina laumi sinmi singi awaba madi awat pasinga sida miyeng sangbiu bot naksilakpa sida political party singsu bot ngautuna leiri political Party khudimang nasu laumi sinmi singda special package pidriba phaw bota ngaubiganu haikena su pausna makhata na phongdorakli marak thana kanglai paki mairagi editorial myamna thamjagi Manipur kanbaga election ga kanani hena lubagi haiba wafam songthorakpa mamang sai English ngani ga kungo homdagi me ahumdagi hona Manipur da Kanglup ani yoiba lan thoktu na Manipur semika mira koltana thalaba lamdam ama oidi haiba si malem gi lebak singna mayek singna khangna ba haiba duwari thokliba lan si bar lenga ama su Manipur lenga ani na loisina na bo hona dana ningai dana leithu I haiba su adumak mayek singna khangna ba haiba duwari lan thoklingai lan asina mara moiduna mayu mai kai mai na tumna thadok pikhibadagi relief camp na sangjapam lawduna leiriba miyoi lising khumpu gi mathakta awaba punsi marel amada leiri Masigi mathakta Manipur gi misam praja sing sufam nompham khangdaduna open jail amada thambaga sa manaba awaba punsi marel amada haujik lairi asuk yamna waraba matam asida taragani pan suba Lok Sabha mikal pangthokani haiduna Election Commission of India na lakthorakpada Manipur lengakna taram oktuna mikal pangthoknaba sem sabarom mai onsilakni matang asida nainaningai oiribadi Lan thokliba kangkhong sairaba leiba amagum leiriba Manipur matau karamna election pangthokadoribano panba yaba Punjab ta matam amada Khalistan gi irang aduki matik kallingi matamna mikhal pangthokpa yaroi haiduna mikhal eithoki lan gi irang mapung pa na nem tharaba matamna mikhal pangthokhi matau asumna Manipur thokliba kanglup ani gi akanba lan asi bar legangna asobu thaudang lauduna loisilaba matung ingta patang du leitaba Manipur am oiraba matamda Lok Sabha mikhal pangthokpana khwaidik asum oigani Hauzik Kanglup anigi lan asina maram oiduna khulngak pa khunjasing makhuta kulai paiduna ahing nungthil supna khulngak pa gi thabak tawduna leiri saira asida election ga mari leinana license gun sing manak nakpa police station da thamjin gadabani haina khangalak loinana aini yadaba nongmai sing khonggat pagi thabak akan mamong da satharakadoribani
Maduna sing amasum tam animakta aini yadaba nungmai kaya marum paiduna khul ngakpagi thabak satribasingdagi combing operational singba akan mamongna satharaktuna nungmai khonggatkadoribra aini yadaba nungmai pairambasing aingi matungina faaduna pifam thokpa sairak pigadoribra haibasi leibak miyamna hangnaribu wapam ama oiri masimak satharakpa tarabadi marebak manipur kaibi yaroi irebak manipur kangani haiduna tumpham chafam khangdana khul ngakpasingna pairiba khulai sing khonggatkiba tarabadi kanana khul ngakhogadori masigumba tala asida yeknabasingna amung hana landa silakpa tarabadi manipur kananaba lanmi leitabadagi yeknabasingi makutta irai laina takigani haibasidi kakpa yadrabu wafamni habiye maduna haujik leibak miyam amadi manipur lengaki mangda taribasi election pangthokpa irebak manipur kanbaga kanana hena maru oibagi haibasini loinana manipur kanglup anigi oiba lanasi thokli lanasi lusinana babara lenga amasu manipur lenga na khonati manipur thugaina ba honaribu kukizau MLA taranasu leizabi thaduna manipur gi separate administration phangna ba honari makhoi babara lenga amadi manipur lenga na ain goiba thaba amata lokotana kau thabagum thamli haibisisu adumak khanglibani asumna manipur thugaina ba honariba aphongba yeknabasing asibu Hana ain goiba thaba lokotuna manipur thoklibu lanasi santi oina lusinana ba honadringaida mikhal pangthokpa haibisiti atuki matik sumdabani haina khali maram aduna mikhal pangthokpaga manipur kanbaga kanan hena maru oi haibesi khangna manipur lengana thabak pangthokpana khwaidigi hena fagani haina khalli ainisu pausida makhatari loiselakpoina kangla paudigi atenma paumana manipur mizoram gi mukuta maithi hore Nagaland yumbu oiduna sathariba North East Games 2024 gi ngasi nini sanbada manipur gi badminton packet silat sebak takraw amadi wushu na singma masna sing semi final yokre amana ngasi sanakiba football gi hanba match ta manipur mizoram gi khuta mari 0 da maithi hore hadi ado hauskui na di myam paus matang se lusinjarage masu myam puna no update ngaminase